nahakka mayoknana lepminnariba wari shanariba kanagumba ama kamdouna nahakna ngangliba waising aduda pukning lupsinna tangadage nahakka loinariba marup mapangsinga karamna afaba mari thamgadage nahakki akoibada leiriba miyuisingna nahakna hek ngangthorakpa waising kamdouna taningba pongadage haibanachingba kayamrom ngasigi video asidagi aikoi punna khangminnasi ahanmuktada ngasi mahusagum punsi maikei mayambu taram noksari. How to Win Friends and Influence People hairiba lairik asa Dale Carnegie na 1936 da ikiba Prithivida 15 million copy hena yonduna mai pakraba mi kayana panakiba yamna maming leba lairik amakhakne. Dale Carnegie America gi afawa writer, lecturer amadi self improvement haibadi ishana ishabu kamdongna improve tawgadage haibagi matangda course kaya hawdokiba nupa amakhakne. Lairik asidagi kanagumba ama hektana tamsinba yaba khangjinba yaba para kaya yauri lairik asina mi amagi punsi afaba maikeida honganba ngambagi magun kaya ama pikthana yaure. Human psychology nainariba miyosing amadi researcher kayana tijinbadagi khangi madudi engineer bu oiro doctor bu oiro scientist afawa masu oisano financial freedom moina bo honarakba mai pakna bo honarakpada maki technical skill aduda only chada tara manga khak makha pongani aduga sada marfu manga romdi social skill da depend tawgani adom karamba field la lairi haiba I khangde adubu thajabiyo naki field aduda mai pakba haiba sa nahakna mi ama kamdouna loinabage kamdouna wari sai kamdouna handle tawgani kamdouna bonding ama create tawgani hariba singsigi makha yamna pole lairik asidagi akoina khangjinba yaba yamna maruoiba ki concept mari khak ahanbada thammi makoi singdudi ahanbada fundamental techniques in handling people mi ama nahakna loinabada nangonda pukning lufanba nangna ngangba wa kamdouna pukning changna tahangani isam samna mi ama nahakna kamdouna handle tawgadage haibasigi yamna maruoiba fundamental technique khara legani masigi maruoiba principle ahum hana khangminnasi adomga nangna tinaba marup natraga yumlonnabasing natraga adomga loinaba marup mapang ama hekta kaidawnungda nahakna criticize tawridobone haibadi fai natraga fate haina just tawridobone nahakna tawribado yaningde natraga nahakna tawribado soire haibanachingba waisingsi yariba makai sinanadamba honagadabane karigumba afaba thaba ama torokpada thamoi sengna thagatpa haigadabane makoibu appreciate tawbigadabane aikoi mitei singdi masima ima puknungdagi haineraktabagi mami ama adumak tai afaba thabak ama kanagumana torokpada madu phai haina thagatpibagi mahut asoiba thiduna chaina bohone ahanba principle don't criticize try to be understand nahaka nangna loinaba kanagumba ama mahaki pukning wakalna kari hainingli kari khalli mahaki apamba se kari no hana khangdongna bohonagadabane mahaki lamchat chajat personality action masi karina kamdongna motivate tawbagi habadu munna nainagadabane makoigi wakalon makoigi nungaitaba punamak wari watai tawnaduna share tawhanduna understand tawbigadabane thaujal utpa kindness haibase nakal animakta kanaba adumak legani sympathy love kindness honest haibase marup mapang tinarakpada yamna maruoiba tangkak singne kanagumba amagi thamoi khudum channaba honaba sympathetic oiba aduga mahakna phongdokleba wafam sing adu yaningba natraga yaningdaba thuna comment pibagi mahut khangba kanba matam khajiktang oirebasu yaningbagi matau utpa yamna kanagane khudingmak se kanano haiba munna khangge hairabadi khudingmak ngakpiba mathau tai ngakpi haibagi gunnama nahakna chelibado nahak apangba nate aduga asonba sunate maduna aroibada khudingmakki thamoi joy tawba ngamgani anisuba principle give honest and sincere appreciation thamoi sengba haibase yamna maruoi thamoi sengba sasinaba nataba mawongda thamoi dagi thagat wahi piba haigadabane mahakna torokpa afaba thabakta thamoi sengna appreciate tawba ngambagi gun chengadabane nahakna hek tawsinnariba makai nahaki marup mapang mangane leirabasu thamoi sengba marup oiraroi nangondagi oijaba khara phangnabagi damak nahaka loinaba soidana oigani aikoi miyoibase kanagumbadagi thagat wahi phangba hairakpa yamna harawe pukning wakal nauthokani adomna thamoi sengna utkiba thagatpagi matau mahakna kaidawnungda kawroi phajaba wahina thagat wahi phongdokpa punsida kawgande masina makoi masagi maramda chawthokchai nungaijaba phawgani khudam oina yamna maming chatkiba Bollywood movie Munna Bhai MBBS da somji chitpa ahal ama mahakna tawriba thabak adu satra mayam amana mamal laitana lawba maduda pendana lairingai Sanjay Dattana jatugi jappi haibadi nungsina konbiduna mahaki important adu masak khangbiki masina somji chitpa nupa adugi thamoi yaukiduna sima adu loiji phawba hero gi matung inke nahak amadi makhoigi marakta mari patribase amana amagidamak mateng pangnaba thabak macha macha singidamak thagat wahi watpa appreciation haibase lumna lawdaba masidagi ohelage nahakkidamak kanagumana mateng macha matang oirabasu panglakpado madugi chap chaba thagat wahi pibigadabane ningsingon nahakpu criticize haibadi chomilali bichar tawba mi masingdi watana laigani
ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯊꯥꯒꯠꯄꯤꯕ ꯃꯤꯒꯤ ꯃꯁꯤꯡꯗꯤ ꯇꯥꯡꯉꯦ ꯅꯍꯥꯛꯅꯁꯨ ꯃꯈꯣꯏꯕꯨ ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯊꯥꯒꯠꯄꯤꯕ ꯉꯝꯂꯕ ꯃꯈꯣꯏꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯗꯨ ꯐꯤꯜ ꯇꯧꯍꯟꯕ ꯉꯝꯂꯕ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯁꯄꯣꯔꯠ ꯑꯗꯨ ꯅꯍꯥꯛꯀꯤ ꯈꯨꯕꯥꯝꯅꯨꯡꯗ ꯂꯩꯒꯅꯤ ꯑꯍꯨꯝꯁꯨꯕ ꯄ꯭ꯔꯤꯟꯁꯤꯄꯜꯗ arouse in the other person an eager want make them want it too ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯅꯍꯥꯛꯅ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯅꯍꯥꯛꯅ ꯇꯧꯍꯟꯅꯤꯡꯂꯤꯕ ꯊꯕꯛꯇꯣ ꯅꯝꯗꯅ ꯇꯧꯍꯟꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯣ ꯂꯥꯁꯇꯤꯡ ꯑꯣꯏꯔꯣꯏ ꯑꯃꯗꯤ ꯑꯐꯕ ꯂꯝꯕꯤ ꯅꯠꯇꯦ ꯃꯈꯣꯏ ꯃꯁꯥꯅ ꯄꯥꯝꯖꯅ ꯊꯕꯛ ꯑꯗꯨ ꯇꯧꯍꯟꯅꯕ ꯂꯝꯕꯤꯁꯦ ꯑꯃꯈꯛꯇꯅꯦ ꯃꯗꯨꯗꯤ ꯃꯈꯣꯏ ꯃꯁꯥꯅ ꯃꯇꯣꯝꯇ ꯁꯨꯅꯤꯡꯕ ꯆꯠꯅꯤꯡꯕ ꯄꯣꯛꯀꯗꯕ ꯐꯥꯎꯒꯗꯕ ꯊꯕꯛ ꯃꯑꯣꯡꯗꯨ ꯈꯛ ꯇꯧꯍꯜꯂꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯧꯅꯥ ꯂꯩꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯃꯣꯇꯤꯚꯦꯠ ꯑꯃ ꯑꯗꯨꯃꯛ ꯗꯔꯀꯥꯔ ꯑꯣꯏ ꯅꯪꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯔꯕ ꯃꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯅ ꯀꯣꯛ ꯁꯥꯕꯒꯤ ꯃꯍꯨꯠ ꯅꯍꯥꯛꯀ ꯊꯕꯛ ꯇꯧꯃꯤꯟꯅꯒꯗꯧꯔꯤꯕ ꯃꯈꯣꯏꯗ ꯑꯥꯏꯗꯤꯌꯥꯗꯣ ꯃꯈꯣꯏ ꯃꯁꯥꯅ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯍꯟꯕ ꯉꯝꯅꯕ ꯋꯥꯔꯤ ꯁꯥꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯑꯥꯏꯗꯤꯌꯥꯗꯣ ꯃꯈꯣꯏ ꯃꯁꯥꯗꯒꯤ ꯊꯣꯔꯛꯄ ꯑꯣꯏꯅ ꯈꯜꯍꯟꯗꯨꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏ ꯃꯁꯥꯒꯤ ꯗꯥꯏꯇ ꯑꯗꯨ ꯃꯊꯟꯇ ꯃꯁꯛ ꯈꯪꯍꯟꯖꯒꯗꯕꯅꯤ ꯃꯁꯤꯅ ꯃꯈꯣꯏꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯁꯣꯏꯗꯅ ꯐꯥꯎꯍꯟꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯃꯗꯨꯒꯤ ꯕꯦꯅꯤꯐꯤꯠ ꯃꯌꯥꯝ ꯑꯃ ꯐꯪꯒꯅꯤ be genuinely interested in other person ꯃꯤ ꯑꯌꯥꯝꯕꯅ ꯃꯍꯥꯛꯀ ꯍꯦꯛ ꯊꯦꯡꯅꯕ ꯃꯤ ꯑꯅꯧꯕ ꯁ꯭ꯇ꯭ꯔꯦꯟꯖꯔ ꯑꯃ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯤꯅꯕ ꯃꯍꯥꯛꯅ ꯌꯥꯅꯕ ꯄꯥꯝꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯤꯡ ꯃꯊꯪ ꯍꯥꯏꯕ ꯍꯧꯒꯅꯤ ꯑꯩꯗꯤ ꯑꯗꯨ ꯆꯥꯏ ꯑꯩꯗꯤ ꯑꯗꯨꯗ ꯆꯠꯅꯤꯡꯉꯤ ꯑꯩꯗꯤ ꯑꯗꯨ ꯄꯥꯝꯗꯦ ꯑꯩꯅ ꯁꯤ ꯇꯧꯈ꯭ರೆ ꯑꯩꯅ ꯑꯁꯤꯒꯤ ꯑꯦꯆꯤꯞꯃꯦꯟ ꯃꯌꯥꯝꯁꯦ ꯐꯪꯈ꯭ꯔꯦ ꯑꯁꯤꯅꯆꯤꯡꯕ ꯃꯍꯥꯛꯀꯤ ꯁꯤꯝꯄꯦꯊꯤ ꯐꯪꯅꯕ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤꯒꯁꯦ ꯃꯊꯪ ꯁꯥꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯁꯥꯅꯕ ꯍꯣꯠꯅꯒꯅꯤ ꯃꯍꯥꯛꯀꯤ ꯑꯐꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯔꯒ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤ ꯑꯗꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕꯒꯤꯗꯃꯛ ꯑꯗꯨꯕꯨ ꯃꯁꯤ ꯑꯔꯥꯟꯕ ꯂꯝꯕꯤꯅꯤ ꯃꯔꯝꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗꯒꯤ ꯍꯦꯜꯂꯤ ꯂꯩꯕ ꯉꯥꯛꯇꯅꯤ ꯅꯍꯥꯛꯀꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯗꯨꯅ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯃꯥꯏꯟꯗ ꯐꯤꯂꯝ ꯑꯃ ꯑꯗꯨꯃꯛ ꯀꯥꯞꯇꯨꯅ ꯂꯩꯒꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯒꯤ ꯍꯤꯔꯣ ꯅꯠꯇ꯭ꯔꯒ ꯍꯤꯔꯣꯏꯟꯁꯦ ꯃꯍꯥꯛ ꯃꯁꯥꯅꯦ ꯅꯪꯅ ꯑꯣꯏꯔꯨꯕ ꯌꯥꯔꯣꯏ ꯊꯃꯣꯏ ꯁꯦꯡꯅ ꯅꯍꯥꯛꯅ ꯃꯔꯨꯞ ꯁꯦꯝꯅꯤꯡꯂꯕ ꯅꯍꯥꯛꯀꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯍꯥꯛꯇꯣ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯔꯝꯗ ꯉꯥꯡꯍꯜꯂꯨ ꯍꯥꯏꯍꯜꯂꯨ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤꯁꯤꯡ ꯇꯝꯍꯟꯒꯗꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯍꯥꯛꯀ ꯊꯦꯡꯅꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯔꯝda 95% ꯉꯥꯡꯍꯜꯂꯨ ꯑꯗꯨꯒ 15% ꯅꯪꯒꯤ ꯃꯔꯝꯗ ꯈꯛꯇꯪ ꯉꯥꯡꯉꯣ ꯅꯪꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡ ꯊꯝꯒꯗꯕꯅꯤ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ ꯍꯨꯏꯁꯤꯡꯁꯦ ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒ ꯑꯅꯛꯄ ꯃꯔꯤ ꯂꯩꯅꯔꯤꯕꯅꯣ ꯃꯔꯝꯗꯤ ꯃꯈꯣꯏꯁꯦ ꯖꯦꯅ꯭ꯌꯨꯏꯟꯂꯤ ꯃꯍꯥꯛꯀꯤ ꯃꯄꯨ ꯅꯠꯇ꯭ꯔꯒ ꯃꯔꯨꯞ ꯑꯗꯨꯗ ꯏꯟꯇꯔꯦꯁ ꯂꯩꯖꯕꯒꯤꯅꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯃꯗꯨꯒꯤ ꯂꯃꯟ ꯁꯤꯡꯃꯨ ꯍꯥꯏꯅ ꯊꯧꯕꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯃꯄꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯔꯤꯇꯔꯟ ꯑꯃꯠꯇ ꯑꯦꯛꯁꯄꯦꯛ ꯇꯧꯗꯦ ꯃꯍꯥꯛꯀꯤ ꯃꯄꯨꯁꯦ ꯎꯖꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯒꯅꯤ ꯍꯔꯥꯎꯖꯒꯅꯤ ꯀꯗꯥꯏ ꯐꯥꯎꯕ ꯍꯔꯥꯎꯖꯕꯒꯦ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯅ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯎꯕꯗ ꯍꯔꯥꯎꯕ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯄꯗꯣ ꯃꯗꯨꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯜꯂꯦ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯐꯖꯕ ꯀꯣꯠ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯗꯨꯗꯤ you can make more friends in 2 months by becoming interested in other people than you can in 2 years by trying to get other people interested in you nahangna makhoi apamba nungaijabadudha interest oisinduna tha anida oiragliba semliba marupsing ado karigumba nangonda ngaujaba nungsijaba nangonda interested oiba miyoising thiraga marup semlabadi hariba marupsing ado oiragnaba hotnabada sahi ani changani haibane ways to people like you aikoi khudingmakna nungaijaba ꯄꯥꯝꯖꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄ ꯑꯩꯅ ꯉꯥꯡꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯦ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯒ ꯅꯍꯥꯛꯀ ꯅꯛꯅꯕꯁꯤꯡꯅ ꯌꯥꯅꯤꯡꯍꯟꯕ ꯈꯨꯗꯤꯡꯃꯛꯅ ꯅꯍꯥꯛꯁꯦ ꯑꯦꯛꯁꯦꯞ ꯇꯧꯕꯤꯕꯗꯨꯅꯦ ꯃꯌꯥꯝꯅ ꯅꯍꯥꯛꯄꯨ ꯌꯥꯅꯤꯡꯕ ꯄꯥꯝꯖꯕ ꯑꯃ ꯐꯥꯎꯅꯕꯒꯤꯗꯃꯛ ꯄ꯭ꯔꯤꯟꯁꯤꯄꯜ 6 ꯂꯩꯒꯅꯤ ꯑꯇꯣꯞꯄꯁꯤꯡꯕꯨ ꯅꯍꯥꯛꯅ ꯇꯧꯁꯤꯟꯅꯕ ꯌꯥꯎꯗꯅ ꯅꯨꯡꯁꯤꯒꯗꯕꯅꯤ ꯃꯈꯣꯏꯒꯤ ꯋꯥꯉꯥꯡ ꯃꯈꯣꯏꯒꯤ ꯂꯝꯆꯠ ꯅꯍꯥꯛꯅ ꯌꯥꯅꯤꯡꯒꯗꯕꯅꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡ ꯌꯥꯝꯅ ꯃꯔꯨꯑꯣꯏ nahakna kauraidobosa migi maming sing asine nahaka thabak tauminariba natraga nahaka wari sanagadoriba misak adugi maming matam khudingmakta mind thamgadabane ningsinggadabane be a good listener taba yamna haigadabane khomninglakpa yeninglakpa matang yaurabasu khangba kangadabani tabagi hainabi leigadabane makoi masana masagi maramda wari saninghanaba pungning thogot pigadabane yariba makai makoina pamjaba makoina nungsijaba adugi maramda wari sanaba honau makoigi interest aduda nahakisu pungning lupsinaba honagadabane thabak aduda natraga sanariba wari aduda mahakisu daita yamna chauna lei amadi mahaki maruoiba importance adu khangallo tauriba thabak asida aigi maruoiba khangliba makai thabak aduda thawai yawba hengane khudingmakse nahak nathantagi nate asengma marup haibasida mateng lobakak nataba pithokpasu haigadabane atopa maruptugi chiraba tanjada mateng pangba ngamgadabane nahakna makoibu thamoi sengna nungsiriba makai loinariba makai makoina su nangoda thajaba nungsiba hengane afaba chachinba relationship amagidamak nahak aduki batik kathokpa amadi thabak mayam ama tawba mathau tai
ꯃꯈꯣꯏꯗ ꯅꯍꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯃꯇꯝ ꯄꯥꯡꯒꯜ ꯏꯅꯔꯖꯤ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯤꯕꯗꯨꯒꯤ ꯃꯃꯜ ꯈꯪꯍꯟꯁꯦ ꯅꯍꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯃꯇꯝ ꯏꯅꯔꯖꯤ ꯄꯨꯝꯅꯃꯛ ꯊꯥꯗꯕ ꯃꯗꯨꯕꯨ ꯂꯧꯔꯤꯕ ꯀꯥꯟꯅꯕ ꯐꯪꯒꯗꯧꯔꯤꯕ ꯃꯍꯥꯛꯇꯨ ꯃꯗꯨ ꯄꯨꯝꯕ ꯃꯉꯣꯟꯗ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃꯅꯤ ꯈꯪꯍꯟꯒꯗꯕꯅꯤ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯃ ꯁꯥꯎꯠ ꯑꯃꯦꯔꯤꯀꯥꯗ ꯆꯠꯄ ꯇꯥꯔꯝꯃꯤ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯒꯤꯗꯃꯛ ꯃꯍꯥꯛ ꯊꯥ ꯑꯅꯤꯔꯣꯝ ꯆꯪꯅ ꯁ꯭ꯄꯦꯅꯤꯁ ꯇꯝꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯃꯥꯂꯣꯟ ꯑꯣꯏꯔꯤꯕ ꯁ꯭ꯄꯦꯅꯤꯁꯇ ꯋꯥ ꯉꯥꯡꯅꯕꯒꯤꯗꯃꯛ ꯁ꯭ꯄꯦꯅꯤꯁꯇ ꯋꯥ ꯉꯥꯡꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯊꯃꯣꯏ ꯌꯧꯅꯕꯒꯤꯗꯃꯛ ꯃꯁꯤꯅ ꯇꯥꯒꯗꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯏꯝꯄꯣꯔꯇꯦꯟꯁ ꯃꯔꯨꯑꯣꯏꯕ ꯑꯗꯨ ꯑꯟꯗꯔꯁ꯭ꯇꯦꯟ ꯇꯧꯏ ꯍꯥꯏꯕꯅꯤ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯟꯒꯅꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯦꯜꯍꯜꯂꯦ ꯑꯇꯣꯞꯄ ꯈꯨꯗꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯂꯥꯛꯄ ꯃꯄꯥꯟ ꯂꯝꯒꯤ ꯑꯐꯥꯎꯕ ꯗꯦꯂꯤꯒꯦꯠꯁꯤꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯨꯝꯕ ꯃꯔꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯤ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯄꯗꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯅꯧꯊꯍꯜꯂꯦ ꯅꯨꯡꯁꯤꯕ ꯐꯥꯎꯍꯜꯂꯦ ꯃꯗꯨ ꯃꯍꯥꯛꯅ ꯃꯇꯝ ꯆꯪꯅ ꯃꯐꯝꯁꯤ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯈꯔꯗꯨ ꯍꯩꯅꯕ ꯍꯣꯠꯅꯕꯗ ꯊꯥꯗꯈꯤꯕ ꯃꯇꯝ ꯏꯅꯔꯖꯤ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯅꯍꯥꯛꯀ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕꯁꯤꯡ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡ ꯂꯩꯃꯤꯟꯅꯔꯤꯕ ꯌꯨꯝꯊꯪꯅꯕꯅꯆꯤꯡꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁ ꯅꯍꯥꯛ ꯈꯪꯒꯗꯕꯅꯤ ꯃꯁꯤ ꯍꯦꯛ ꯈꯪꯂꯛꯇꯕꯗ ꯈꯠꯅꯕ ꯆꯩꯅꯕ ꯁꯥꯎꯅꯕ ꯃꯣꯠ ꯆꯥꯅꯔꯛꯇꯕ ꯑꯗꯨꯃꯛ ꯊꯣꯛꯀꯗꯧꯔꯤꯕꯅꯤ Practice your smile. Nokfet toba maithong haibase toina practice tawgadabane. Your smile is a messenger of your goodwill. Your smile brighten the lives of all who see it. Kanagumba kharadi nahake nokfet toba maithong du uzabada makoigi wakalgi inot mangalama phangzabaga manaba yauribane. Mawon minok haibasina mi amagi attitude lamchat chajat mahaksi karamba mioi no haiba pawba takpa ngamlibane. Kanagumba sakhangdaba lamlanba natraga lamlanbi amana nokfet tawna wari tawrakpada tariba misaktusu nokfet tawhonba amadi nungaiba mut ama phawhonba ngamlibane. Haibadi nahaki minok amana fanayamna taninglamdaba nahaki waising fawba taningba pohalibane. Nahaki minok aduna makoigi wakal nungaihalli karigumba khara tawningnabagi motivation piba ngamlibane. Adubu tawsinnaba manba sasinaba minok puduna chatbiroidabane. Maduna ona tainaba wakalon ama nahaka hakthengnana thengnariba misaktuda pigane. Negative energy ama create tawgane. Masina nakoi yanigi marakta lainariba mari lapthoknahangane. A person's name is to that person the most important sound in any language. Kanagumba amagi maming haibase misaktuda lon khudingmaki oina khwaidagi maruoiba wahi amakhakne. Ming haibase yamna maruoi. Mingduna nahakse punamakdagi tongalhalibane. Nahaki mingse brand ohengadabane. Nangi ming haibase nahaki full rights ne. Kanagumna nahaki ming palakpa nahaki ming kaurokpa haibase nahaki important du taglibane. Madugi important adusu nahaki ming kaurakadawriba misaktuda fill tawhongadabane. Kudam ama harabada mina chona tinba conference amada speaker aduna kanghaudana nahaki ming panduna malengwanba nahakari khali nahaki wakalon khara thamo. Haina kanghaudana nokfet tawna speaker aduna nangonda hanglakpaga ibungo furit angauba litpa nang hayu kari khali wakalon khara thamo. Hairakpasiga nahakna khumningba nahakna nangi wakalondu yamna nungaiba excited amaga loinana khumningba sa karamana hengane. Of course nahaki ming panduna hanglakpa wahangduna henna nahakna excited amaga loinana khumningba hengane. Nangonda nungaiba mut amasu soidana phawgane. Maramasina ming haiba sa yamna maruoi. Nahaki employeesing nahaka thabak touminnariba staff khudingmaki natraga nahaki satrasing natraga nahaki marup mapang Nouna tinaba khudingmaki ming khangba yamna maruoi. Listen. Tumina phamduna kanagumana ngangliba waridu taba khaktana yaba nate nahakna taribado munna tai khudingmak lausilli haibado ngangliba mahak khangangadabane munna pungning changna tari haibase khangannabagidamak topic aduga mari leinaba wahang hanggadabane sariba wari adu hena kumna mamuttana saraknabagidamak pungning thogotpigidabane aikoi isagi maramda wari shabase yamna nungaijaba amakhakne maramasena makhoidasu makhoi masagi maramda wari saraknabagidamak kudong chaba pigadabane amadi munna tagadabane adomna ningsing bigadabase nahaka wari sanariba mahakto nahaki problem adugi maramda wari shababudi mahak masagi maramda natraga mahaki problem sing adugi maramda sabaduna hena pami haibase khangjinbiyo. What are their interests? Adomna wari sanariba mahaktugi pamjaba hiram amagi matangda wari sanabasina nakoi animakta kanaba fangani. Kanagumba amaga hekta wari sanabasina nangonda reward amamamdi adumak phangi haibasimadi kauridobone. How to win people into your way of thinking. Nahakna khaliba wakalon aduga manana makhoinasu khalannaba wakalon aduda encourage tawnanaba principle taranithoi legani. Ahanbada the only way to get the best out of an argument is to avoid it. Kanna yenariba argument amadagi nanthoknaba khwaidagi phabase argument ado avoid tawudune. Haibadi yenariba du nahakna chumdaba yadi haibagi mahut madu nataba wari ama thaidongnaba honagadabane. Natraga mahakna ngangliba du tasillaga hoi da kumduna thaidokpa yai. Yenariba nigi marakta 90% lomdi loisilakpada afaba phol phangande phajaba mongda loisingande tasengna hairabada yenaba haibasina resolution ama purakpa songam ngamde maramasina yariba makai yenaba haibase tawridobane.
Anisubada so respect for the other person's opinions. Atopa amagi wakalon mahaki mod opinions adu ikai khumnagadabane. Hoi nahakna hairibadusu chumlamba yai asigumba wahising sizinaba mathau tai. Kana matana nahakna khalliba nahakna uriba nahaki kokta leiriba aduga chap manana khallu haibadi oithokpa yaroidaba makhangne. Nahakna kauridoba se mahakna mahaki warip ama lawjanabagi hak lei haibasine. Mahaki warip khudimak nangna yaningde nangi decision du soire hek hairubada madu nakalamada sakthigadauribane. Nahaki life partner bo oirabasu nahaka thabak touminnariba kanagumba amabu oirabasu natraga nahaki customer bo oirabasu makoi masagi warip ama lawjanabagi hak lehengadabane. Koito question tawdana diplomatic oiba mawongda nangna hainingliba wafamdu mahaki thamoi yohangadabane. Ahum subada if you are wrong admit it. Kariguma nahakna lali khanglabadi hek yariba makai thuna adumadi ai lale he natraga ai soikre nang sawi yade ko asumna nahak lale haibasi yazagadabane. Ayamana khali aina lali haijaba haibase aigi ijat mangbane mina usetkiroi aisia ason moina ukigane wakalona se tasingna aranbane masigi onda tainabada ishagi iral yazaba haibase kuding mangna nungsigane amadi thajaba hengane thamoi sengba haibase mipum kuding na pame marisubada begin in a friendly way Nouna khangnaba misak ama natraga anoba situation ama thengnanaba lambi sia ani legani ahanbada friendly oiba mongda taramna okpa haibadi koidana chamna hainingba ngangingbado lokthop lokoi leitana haiba loinana nungsina wari sanana bo honaba ani subada friendly oidaba haibadi ikoi koiba hainingdagum ngangingdabagum wari sanaba unapproachable oiba mongdagi hauba masidi yamna lanba thongne nahakna kauri do bose nahakna kanagumba amada loinariba mongduga chap manana mahakna su nangbu loinagani nahakna mahakpu thina nungsi haidana asawbaga loinana loinaraba mahakna su nangbu thina nungsidana hainadaba matauga loinana leigani nahakna nungsina thaksi khasi khangna loinaraba madugi chapchaba pokhum adumak phangani nahakna nungsiba matau discipline amadi respect aduna kanagumba amagi wakal honganba ngami haibase aikoi ningsinggadabane they treat you the same way you treat them. Mangasubada get the other person saying yes. Nahaka wari sanariba karigumba hiramamagi maramda khanariba mahaktuga yariba makai yes haibadi hoi chumi ayaningi haiba wahisingse hayanaba honagadabane masigidamak author na masana ama thami madudi mahakna hoi chumi yai yaningi hoi hairakpa yaba wahangsing tamna hangduna yes haibase tadana kumanaba honaba yai masina som makha sataraktuna mahakna amukta hoi chumi haikidriba wafam ama hoi natraga chumi natraga yaningi hairakadawribane. Tarusubada let other persons do a great deal of the talking. Miyoiba mo oibagi haungnasa aikoi sia isagi konjel sia yamna pamjai nungsigani. Makoi bu ngangallu khangba kallo yamna taw. Mi ayamba sia makoi gi business makoi gi problem makoi na henna nangondagi khangane. Karigumba kanda nahak makoi na nganglibadu yeninglakpa soindana phawgane. Adubu yelugano masaya yamna khudong thiningaine makoina hena khangba maramduda nahakna nganglakpa yelakpa marai makoina pungning changde maramasena munna taw khangba kallo makoibu ngangallo thamoi sengo makoigi wakhalon hena phongdoraknabagidama pungning thawat pigadabane. Taresubada let the other person feel that an idea is theirs. Nahaki mangda wa ngangliba wari shariba mangonda mahaki idea mahaki wakhalon ado mahak masadagi thorakpani habase khalangadabane amadi khangangadabane. Idea su nangna dum puthokpa wari su nangna dum lowba aduga soiraklaba kana kanagumada maral season ba asigumba se sungtau tawroidoba amane masina nahaki mi leiroi nahaki wa taningbo walakane nahakna boss oibana tangai fadana namdana takibadi yai adubu nahaki collection ado puning changba watkane thabakta onthoraklaroi suggestion piba kaide adubu waroi shedi yariba makai makoinal pihangadabane. Nipansubada try to see things from their point of view. Makhoina phongdogliba wakalon khudingmak makhoigi point of view dagi su uba ngamgadabane. Haibadi nangna mahak oiramlabadi haiba wakalon sidagi amuk khanba haigadabane. Mahakna phongdogliba wafam se mahaki ko mind adudadi aina loina chumi haina leiribane. Mahakna yamna thajana chumi khalibasi kamdouna chumlibano haibase kumna khangdokna honagadabane. Kaidawnungda mahakbu phattana khalluidabane makhoibu understand tawgadabane. Nahakna makhoi oiramlabadi haiba wakalon si khanba haibana makhoina karigidamak makhoi adum oiriba aduga makhoina tawriba thabak mawong sigum adumak karigi tawriba haibani singba kayasi khanglakpa yai. Mapansubada be sympathetic to their opinions and the desire. Makhoigi apamba makhoigi wakalon makhoigi mot khudingmak nahakna ikai khumnagadabane. Minungsi legadabane makhoigi pandam makhoigi thamoida kari fauri haibase khanggadabane. Mahaki idea feelings desire khudingmak se mahaki di khwaidagi mamal yamba pochagamane. Kanagumana nangonda aihak se wakal yamna nuwaite masina maram oraga aise nuwaifam amata khangdre asumna mahaki yamna nuwaitaba wari singda nahak ingak ngakpa ahanba thengnaba thawdok oina mangonda phawluidobane.
ꯃꯍꯥꯛꯀꯤ ꯃꯐꯝꯁꯦ ꯅꯍꯥꯛ ꯑꯣꯏꯔꯝꯂꯕ ꯍꯥꯏꯕꯗꯤ artificial intelligence AI ꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯀꯤ ꯀꯣꯛꯁꯤꯒ ꯅꯍꯥꯛꯀꯤ ꯀꯣꯛꯇꯨꯒ ꯁꯦꯟꯗꯣꯛꯅꯕ ꯌꯥꯔꯝꯂꯕ ꯃꯍꯥꯛꯅ ꯐꯥꯎꯔꯤꯕ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯁꯤꯒꯨꯝ ꯅꯉꯣꯟꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯐꯥꯎꯒꯅꯤ ꯈꯟꯒꯅꯤ ꯀꯩꯗꯧꯉꯩꯗ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯂꯣꯏꯅꯔꯤꯉꯩ ꯃꯊꯟꯇ ꯉꯥꯏꯔꯦ ꯈꯨꯗꯤꯡꯃꯛꯁꯦ ꯏꯊꯟꯇꯅ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕꯅꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀꯅꯥꯅ ꯇꯥꯕꯤꯒꯅꯤ ꯑꯁꯨꯝꯅ ꯃꯊꯟꯇ ꯇꯥꯔꯕꯣꯏ ꯅꯤꯡꯕ ꯋꯥꯈꯜꯂꯣꯟꯁꯦ ꯈꯜꯍꯜꯂꯣꯏꯗꯕꯅꯤ Don't make them feel alone. Be sincere. Wari khudingmak thamoi sengna share tauminagadabani tausinaba wangang tausinaba thamoina mahakki awaba nuaitaba saruk yaroidawani tarasubada appeal to the nobler motives mi amana tawrakpa thabak natraga ngangthorakpa wahisingda negative intention haibadi phattabada hana uroidawani khudam ama yengse author masana thengnaba warini America gi Missouri hairiba mafam asida haukiba most wanted criminal Jesse James hairiba nupase mahakna train kya lut tawduna huralakpa sana lupa kya aduna masagi oijaba tanaba nataba mahakki lamdam adugi lairabana kham thenglaba lauba kya da pithokutuna makhoigi bandhan thamgraba lau kya handolame adubu mahakti inakun misak ama oikide sei 35 surakpada kapduna hatke maram asina nahakna uriba kharaduna mi amagi afapata lepthokluba yaroi nahakna hek ahanba thengnaba mahakse thajaba yaba thamoi sengba misakni haina lauduna nahakna samna amadi nungsina loinabaduna kanagumba thamoi sengdaba thamoi makpa misak ama pungning onkiduna nahakna loinariba mongduda pungning hongkibasu yai kanagumba amana nganglakpa wahi tawthorakpa thabakse nahakna negative intention amada hek hana ukibada mahakto achumba lambida laknabagi tanja ama nahakna pidrabane 13 subada dramatize your ideas TV, media, serial movie mayam ama yengbana maram oiraga aikhoise drama gumasi yamna pame icham chamna hekta dong dong haibasida kanagumagi thamoida changu haiba iya yade achumbado khara hena laishi laithon tawduna khara koithongna hena mathwai panba idea ohengadabane tariba mahangna interest oigadaba mongda koithok koishin tawna nahaki idea do dramatize tawna mayamda tanaba honagadabane masigi khudam haibabu TV serial singda adum yengba yai kaisu leitaba asawbagi mikup ama second manga da loisenba yaba sinnadu serial du da yauriba mi shunaba utuna asawbagi sinduma kaktada minute 10 hena sangdo halibane masimak tawse haibamakti nate khangjinba yabadune nahakna uhaningliba mawongdu yaunaba uhangadabane 12 subada throw down a challenge miyoiba ama oibagi haunasa aikoi se sangdamnaba hidanaba aikoi isana isabu kadai fawba kari ngambage haiba uningbagi tanja loba loina pame nahaki company nahaki thabak aduna mangam salaktrabadi challenge toba competition ama makoi masana masada tohonjagadabane ngasi pung mari leptana thabak surabadi hayengdi pung mari makhai thabak sugadabane mathangdi pung manga leptana thabak sugadabane ngasi thabak manga ngamlabadi hayengdi thabak taruk ngamgadabane asomna competition tohongadabane be a leader how to change people without giving or arousing resentment hairibasina lairik asige last concept ni asawba nuaitaba muknaba amata yaunadana kamdouna mi amagi wakalonse change tohongadage kamdouna matik chaba leader ama oigadage hairiba hiramsigi matangda author na principle mapan thamme ahanbada begin with prize and honest appreciation kanagumba amaga wari sanaba haibase yamna open minded amadi honestly haugadabane thamoi singna pungning thagot piba makhoina tawrakpa afaba thabakduda thagat wai haibiba hariba singsidagi haugadabane masina nahaki mangda leiriba mahakto chauthokjaba pokani amadi masana masabu thajaba hengatkani asigumba nahaki wai sing aduna nuaijaba ma feel dawgani amadi nahaki decision mahakna taba pamgani nahakna loba warepto mahaksu yagani thagat wahi appreciation haibadi sayam phaja thome natraga wow nangi adugumba thawongdudi thagatli he masigumba sidagi hauba haibase dentist amana yamna kanna sigliba ya ado layingbada painkiller amadagi haubagumane ya lauthokpa sengba drilling khudingmakto painkiller aduna anabado hana phalaba matung tawgani anisubada call attention to people's mistake indirectly masi mamangi principle duga so hairab adumak managani puning thagotpa thagat wai na haurabasu nahakna adubu haiba wai singa loinana mahaki asoibadu puthokuna ngangluraba nungsinabagi marido adumak matang asida loigani nahakna ahanbada wahidana fazaba wangangna haukhribadugi wanthok leiraroi asoiba aranba amaka koithok question tawdana mahakpu gyan tanaba haiba convince tawbana yamna sawanba sensitive oiba mi fawba mahaki asoibado masana yazagani hakthengna kanagumagi asoiba nainabana afaba result lakpasu yaudaba nate adubu mi ayambanadi mahak masagi asoibado hana puthokuna nainabase pamjade Om subada talk about your own mistake before criticizing other people. Aikoi khudingmak se mioibane kanagumba amata perfect nate ama natraga amada asoiba adumag leigani mahaki asoiba puthongnaba honadringai nahaki asoiba du hana masak khangdabane asumna haiba yai madudi karigidamak nahakna masigi asoiba se tawribano nahak khangbra maramdi nahakna tawriba asoiba sigum ayakna su mamangda tawkre asumna mahaki asawba pukning adu phathanaba asigum wahi pareng se sizinaba yai
Marisubada ask question instead of giving direct orders. Ai nang mahak makhoi isana isabu boss amani haina khanjabadi araibane. Order tawba nahaki manakta leiriba myoisingda karama matamda kari tawgani kari haigani karamna sizinagani haiba wakalon sigi mahutta makhoigi thabak ado hena tawningnaba pukning wakal thawatpa wari oina liduna makhoigi wakalon hongdonghanba yai. Nahak aigi wafam se kari mod lei. Asomna makhoigi wakalon hongdongnaba honaba yai. Masida makhoi masagi daita adu makhoi masagi makutta leigani masak khangba hengani. Asom tawbana makhoi masagi idea puthorkani amadi masana puthokcharakpa idea adu mai pakna bahonabada thawai yawba helakani. Tabaktu mahak masamaki ni khanna pungning sangna suba hengani. Manga subada let the other person say face. Kanagumba amata chopa ikaiba nangba masi pamjade. Aduga kanagumba amabu nahakna ikaiba piba sofan magi mathoksu tade maduna mahaki igodu hurt tawba ikai khumnaba manganba napal thudekpa khaktane. Mahakna phanayamna lansano phanayamna soisano mahaki leijariba manugi napal mahak masagi damak saukthokchaba mahaki ikai khunba mangaloidabane. Nangna mahaki maramda khalliba wakaldo maduda mahakna ningdun pomba karisu leite. Mahak masagi maramda masana khanjariba saukthokchariba wakal aduni mahakna luna khanjabase. Kanagumba magi igoda mahaki dignity da singnaba hurt tawba haibase yamna khudong thiningaine amadi crime ama tawba chak managane. Taruk subada prize the slightest improvement and prize every improvement. Mi khudimakse wakal nuaiba matam makhoi masagi maramda chauthokchaba matamda henna phaba mating leiba pakum phangani haibadi better response bigani. Aphaba maikida lakpa apikpa ahongba changes khudimak thagat pigadabane. Pungning hena thogot pigadabane makhoigi changes khudimak mamut tana masak khangbigadabane. Makhoida ahongba du laknaba wari shabigadabane. Makhoibo pungning thogot piriba makai makhoigi manungda lotuna leiriba haisingba hidden treasures khudimak masak khanglakane. Makhoibu nongna biba makhoigi asoibadu thiraga sithaba bullet tawba masina makhoi masana masabu thajajabagi chang hantarakani. Masina afaba thabak torokpagi mahut phattaba thabak oina toroknabagi pungning thogotpo oina thoe. Tare subada give the other person a fine reputation to live off to. Nahak se yamna izzat leiba miyamna ikai khumnaba misak ama oigadabane. Nahak se khudum ama ohelu nahak kumna honaningbagi makhoigi inspiration thajaba henganaba nahakum honaningnaba amadi nahak se makhoigi example ama oiba ngamgadabane. Nipan subada use encouragement make faults seem easy to correct. Nahaka dil tawriba kanagumana asoiba nuaitaba thabak ama torokpada madu hakthengnana madu yade tawganu soire haibanachingba wahi se siznaroidabane. Masina makhoigi improvement laknabagi lambi du oina thingzilli asoibadu sumthongnaba afaba maikeida laknaba atopa araiba pambaising leiri haibadu khanggadabane. Amadi makhoi masana khudingmak chumthokchaba yai haibadu utkadabane khanggadabane. Mapan subada make the other person feel happy about doing thing you suggested. Aroiba principle sina hariba sina makhoina karigumba thabak ama pangthoknabagi damak makhoigi wakal se nungaina lehennaba afaba wakal khalannaba honagadaba ni habane. Thabak adu pangthoknaba honabada nungaizaba ama yauraba thabak tu soidan loisingane. Thabak tu mapung phana loisinnabagi damak encouragement support leiri haibadu khanggadabane. Khumang sausilakpa afaba thabak ama torokpada akhoi thagatpa haise makhoigi wakalon khangnaba honase. Makhoibu understand tawnaba honase aina makhoi oiramlabadi makhoigi mafam sida ai leiramlabadi asumna khanma ngamnaba honase. Yariba makai pukchel sengadabani oida padaba ngangloidabane. Ngakpa ngamloidaba wasak kaidongnda sakloidabani yamna taba ngamba afaba listener ama oinaba honase. Khatnaba yetnaba argument dagi yariba makai nathainaba honase nangna khaliba wakalduga chap manana mahaknasu khanba haibasi oitholoidaba amane. Mipum khudingmak pot amagi maramda khalliba wakal khenagani amadi magi different perspective leigani haiba aikhoi khangse. Nahakna tawkiba asoibadu nahak nasane yazaba ngamgadabane amadi madu lale haiba khanggadabane. Nahakidamak thabak tawbigadawriba makhoibu thagatpiba nungsiba pukning thawatpiba phajaba wahina haiba se yamna maruoi. Yathang pibagi mahut wahang oina hangadabane kanagumba amabu ikaiba piba langnaba karem kathainabiba kaidongda tawroidobane. Makhoi masagi chauthokchaba napal nahakna masak khanggadabane. Masine how to win friends and influence people hairiba lairik asina akhoida khanganingliba samlapo wafumsing. Video se yengbiraba amadi tabiraba matung wakal kari phawbibage kari ahongba lakpage soidana comment box ta adongi thamoi da phorokpa wahising thambio. Ngasigi damakta punsi maikei na mayamdage hanhawba amadi momon minoksiga loinana bidai leujare. Athubada anoba video amaga amuk aikoi punna thengnaminase punamakpu amuka hanna thagatjare.